India ki northeastern region asigan thangnaduna leiriba Bangladesh hairiba country asigi hauji oina caretaker Prime Minister oina leiriba Muhammad Yunus ki China ki oina chatkiba khongchat aduda India ki northeast hairiba part asi landlocked area amakhakni masi samudra ki oiba lambi amata leite aduga China na karigumba Bangladesh amasung masigi banak nakpong mafamsingda makhoi ki oiba trade amasung makhal makha kya ki oiba operation sing chathaningba pamlagadi Bangladesh ki maikaidigi yamna chawna mateng pangani haibu wafum phongdoklamlaba matungda India government ki maikaidigi mainland India amasung entire northeast region asibu fawnanabagidamakta kangfan gi oiba amata ngairaba lambi oiriba Siliguri corridor mioi kiyamagi maikaidigi chicken neck corridor haina khangnariba mafam asida aduki matik yamlaba security gi oiba mamal tanglaba kusu khulai kiyam pusilaktuna lepalaituna pashinba horakli Nakalamurumdana hauze Europe ki oina yamna chawba lanjaw ama oina leiriba Russia amasung Ukraine gi landform asida nakalanima ki oina peace deal ama sign townabagi damakti yamna kanna country kiyamagi maikaidi honoring gi matam asida Ukraine gi mafam kiyamda songnariba landform asida Chinese land missing yaurambadagi Ukrainian forcing na fabagi oiba video ama social media da wawa laurakli Kudingmakpu anova video amada amukana taranok churing ngasigi oiba video asida haukiba matam khara asida international gi oiba level da geopolitics amasung makhal makha kya gi oiba update sing asigi matang da punna mieng tabinasi yanan basidi India amasung Bangladesh hairiba country asigi oina nauna lakliba mari masida su maru oina Northeast India amasung mainland India samnariba chicken neck corridor amasung masiga manaknak na leiriba Bangladesh gi oiba mafum singda nauna lakliba development asigi matang da punna mieng tabinasi Matamamagi East Pakistan oiramba mafom asi 1971 da Indiana mateng pangsinduna India Pakistan gi oiba landform adu thokraba matungda Bangladesh haiba country and ama form tawduna ngasi fawgi oina lakliba journey asida India haiba country asiga Bangladesh haiba country asiga aduki matik yamna mari faba country yani oiduna adamak lakhibani adubo haukiba matam khara asida ikhang kanghodana Matam Queenadagi Bangladesh the rule tawduna lakliba Awami Party gi oiba makha chatarakpa Sheikh Hasina gi oina leiramba lenga adu yamna chawba ihawama lakpa matungda Sheikh Hasina gi oina leiramba lenga adu overthrow tawduna Muhammad Yunus gi oiba anoba lenga lakraba matung asida India amasung Bangladesh hairiba country ani sigi oina leiriba mari asi aduki matik yamna tamthiba border gi mafam kya amadang hak lechna clash thokpa diplomatic ki oiba lambi singda kyarak han chingkhaina ba amasung makhal makha kya ki oiba thodok sing lepalaitana thoktuna lakli masigi makha taba ama oina handaki matang asida yamna chawba development ama oina hauji ki Bangladesh ki prime minister oiriba Muhammad Yunus asi matam kharagi mamangda China gi oiba khongchat amada chatkibani ma ki oiba khongchat aduda China da chattuna ma ki maikaidigi India ki northeastern region asi landlocked oiba samudra ki oiba lambi amata leitaba mafam amakhakni aduga masida sunattana ki Bangladesh hairiba country amasung masigi manaknakpada leiriba mafamsing asida China gi maikaidigi chathaning liba economic ki oigira makhal makha kya ki oiba activity sing chatharakpa matamda Bangladesh lenga ki maikaidigi yamna chawna mateng pangani haibu wafam asi phongdoklambani wafam asi phongdokraba matungda India ki maikaidigi India military ki maikaidigi lokhalakliba khongtang asi yamna chawba achoba step am oidi Mainland India amasung entire northeast region asibu connect toriba kangfan gi oiba amata ngairaba lambi oidiba Siliguri corridor amasung haidi mafom asi manak nak form singda Indian security singi oiba aduki mati yamna advance oiba military asset kya amanauna deploy tawrakli makosing adugi manungda MRSM amasung Akash air defense system Brahmos missile gi roiba regiments amasung mafungfana mafom asida thunglakre aduga khwaidagi yamna advance oiba malem asigi air defense system siki manungda chalibani hairiba Russian made S400 missile system asisu hairiba mafom asida hojik deploy tawrakre masiga loinana India gi oiba lanmi singi manungda khangalaba khara advance oiraba lanmi ni haina khangnariba Trishakti crop sing asisu T90 train sing asi season aduna Chicken neck corridor amasung northeast ki oiba masigi mafum sing asida nikthijana karigumba lan thengnarakpa matamda ready oinabagi damakta military gi oiba exercise sing asi lepalaitana adumak changnaina pangthoknabagi damakta akanba order pikibagi oiba wafum su thorakli S400 missile defense system asi deploy tawbaga loinana masidagi thoidokna laptaba chicken neck corridor dagi thoidokna laptaba mafum amada India gi Hasimara hairiba air base asida India gi oina hausi fawgi oina khwaidagi advanced oiba fighter aircraft ne hairiba France tagi import tawduna leiriba Rafale fighter gi oiba squadron amasu deploy tawkre India hairiba country asigi oinadi eastern thangba sarukta leiriba mafam asi
Indiana ning tamduna ngasi forward yona lakliba matam asida lanmising gi maikaidagi akanba operation sing chathaba taragasu advance oire haiba India gi oina khwaidagi mamal yamba kusu khulai sing asi mapam swaisida thoidog hendokna thadadabani adu handa ikhang khangawdana mapam swaisida yamna advance oiba amasung yamna maru oiba kusu khulai amasung aduki matig yamba military gi oiba preparedness asi thoroklibasi karigino haiba wahang asini mamangdasu Muhammad Yunus hek lakibadigi India amasung Bangladesh gi oina mugnaba asi border gi oiba tension makal maka kya gi oiba thodok kya ama thokre masigi matung ikhang khangawduna India gi maikaidigi nawna lakholakliba khongtang asi Muhammad Yunus na China da chatkiba khongchet aduda karigumba India gi oiba akiba kari yawrubagi haiba wahang asini India gi oina Mainland India amasung Northeast samnaduna leiriba chicken egg corridor asi aduki matik yamna vulnerable oiba masi khwaidagi yamna khudong thiningai oiba mafam amani haidun expert kya amagi maikaidigi matam kuindagi adum fungduktuna lakbu mafam amakhangni hadak Bangladesh da Yunus government hek lakhiba matung asida India bu yaningdaba mamangda India gi maikaidigi Bangladesh asona khiba lanfam aduda India gi oiba role adu yaningdaba kangbu kya am thoruktuna Mainland India amasung Northeast yoina faunoriba chicken egg corridor asi kakthakani haiba wafam si kyarak hanna taba fangkrabani masigi matungda border gi oiba tension kya ama leina chicken egg corridor gi oiba manang nakpa wafam asida Pakistan gi oiba army sing lakpa gi oiba wafam su leikre haujigi matam asida maming chatpa drone ama adumak oidiba Turkish made Vector drone asi Bangladesh gi oina leiriba army singi maikaidagi India gi border oidiba maruina chicken egg corridor nakna mafam singda deploy tawbagi oiba wafam sing leikre madudagi handoktuna India gi oiba territory manungda hairiba drone sing asi spot tawe haibagi oiba wafam sing su news media report sing da ikuina adumak thingnaba leikre India gi maikaidagi sajabani haiduna fongdokliba BrahMos missile asi India hairiba country asigi oinadi advance oiba missile singi manungda ama chanduna lanfam gi damakta sizinaba yare haiduna leijariba khulai aba khakni aduga Rafale hairiba sisu India gi oina khwaidagi advance oiba fighter jet ni aduga defense gi da hairagan S400 asi khwaidagi yamna advance oiraba India gi hojik fawgi oina leiriba khulai singni hairiba khulai sing asi chicken egg corridor gi manak nakpa akoiba asida nauna deploy torokliba asi India gi oiba yamna chawba akiba amadi leire haibani Nakalamuromda Northeast India gi oina leiriba luchingba singi maikaidagi Muhammad Yunus na China da fongdokhiba wafam adubu retaliate tawba oina Bangladesh ki oiba mafam khara lakshinbagi oiba wafam fongdokpasu leiri Greater Tripura fangduna samudra gi oiba lambi leite hairiba asi samudra yauna lakshinbagi oiba wafam kaya amasung nakal animakta adubak fongdoknaba leiri nauna lakleba development sing asigi manungda Indian Army Chief ki maikaidagi yeknaba oiba country singi maikaidagi Siliguri corridor natragana chicken egg asi kogi India gi oiba yamna chaw weakness amani haina khaliba adu aran bani hairiba mafam asi India gi oina khwaidagi yamna chaw strong point ama khakni masidagi manak nakpada leiriba mafam ama hektada irai laina operate tawbada yamna khudong chaba mafam amani haina fongdokhiba statement su thorakli nakal kaya amadagi magi oiba ngamjaba wafam kaya ama thorakli tawbatabu nauna lakliba tension asi hana leiramliba adudagi yamna chawba tension amani haibasidi aikoina khangba ngamle Mathangdana hauji Europe ki oina songnariba Russia amasung Ukraine gi oiba landfam asida hauji asi nakalani gi oina songnariba landfam asina pirakliba chithing asi aduki matik yamna pak chawba hengalakpana maram oiduna country ki amagi maikedi yamna kanna honaduna landfam asi lochinabagi damakta honnabagi khongthang ama oina ceasefire ama poraknaba truce ama sign tawna-nabagi damakta kanna honnaringai matam asida hauji songnariba Russia amasung Ukraine gi oiba landfam asida Ukrainian forcing gi maikedi Russian side ta join tawduna Ukraine de attack tawbani haiba Chinese forcing fabagi oiba wafam sing thorakli hairiba wafam asi hauji Ukraine gi president oidiba Zelensky gi maikaidagi puthokduna China gi maikaidagi thokliba thawdo asigi oiba chapchaba explanation pirakadabani haiduna wahang hangba hokre mamangdasu hauji songnariba Russia amasung Ukraine gi oiba landfam asida Russian side join tawduna Ukraine de attack chathabada chenabani haiduna North Korea gi oiba lanmi ani fabagi oiba thawdoksu leikrabani maramaduna naunu thorokliba thawdo asisu achamba thawdo amadi oiba natri Russia amasung Ukraine gi oina songnariba country ani gi oiba landfamni haiduna thengnariba landfam asida US ki lanmising asi hojik fawba yawba yaroi haiduna Putin gi maikaidagi athingba thamduna country ani sigi oiba landfamni haiduna adumak soknaribani Zelensky gi maikaidagi ngamjaba Europe ki oiba amachung atopa makhal makha kya gi oiba lanmising asi directly laktuna NATO gi mingda join taw haiduna yamna kanna honaribani adubu nakal amaromda Russia khaktana soknaba landfamni hairiba asida North Korean soldier amasung China gi oina leiriba lanmising fabagi oiba thawdok thorakliba asi karigumba
ꯃꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯔꯤꯖꯅꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯊꯣꯔꯛꯇꯨꯅ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯇꯕꯗꯤ ꯅꯠꯇꯦ